ꯂꯤꯇꯔꯗ 230 ꯄꯤꯕ ꯏꯟꯖꯤꯟꯒꯤ ꯍꯪꯒꯥꯝ ꯊꯥꯎ ꯆꯥꯅꯕ ꯊꯥꯎ ꯌꯥꯔꯦ ꯂꯕꯨꯛꯇ ꯑꯃꯗꯤ ꯈꯣꯡꯂꯝꯗ ꯏꯟ ꯆꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯤꯡꯕꯗꯒꯤ ꯐꯥꯔꯛꯄ ꯉꯥ ꯈꯔ ꯂꯨꯄꯥ 50ꯗ ꯂꯧꯖꯔꯦ ꯁꯥꯎꯗꯔꯟ ꯏꯔꯥꯟ ꯂꯣꯝꯗ ꯍꯧꯕ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯁꯨꯡꯉꯛꯄ ꯄꯦꯀꯦꯠ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯆꯥ ꯑꯁꯤꯗ ꯂꯨꯄꯥ 100 ꯄꯤꯕ ꯍꯤꯡ ꯈꯔ ꯂꯧꯖꯒꯗꯧꯔꯦ ꯄꯦꯀꯦꯠꯇ ꯂꯨꯄꯥ 10ꯒꯨꯝꯕ ꯄꯤꯕ ꯃꯤꯊꯤ ꯃꯔꯨ ꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯃꯆꯨ ꯑꯃꯗꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯋꯥꯠꯂꯤ ꯍꯤꯡ ꯑꯃꯗꯤ ꯃꯤꯊꯤ ꯃꯔꯨ ꯈꯔ ꯂꯧꯖꯔꯒ ꯀꯔꯤꯝꯇ ꯊꯥꯗꯗ꯭ꯔꯤꯉꯩꯗ ꯁꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯖꯜꯂꯦ ꯇꯤꯜꯍꯧꯁꯨ ꯊꯥꯗꯁꯜꯂꯦ ꯀꯦꯖꯤꯗ ꯂꯨꯄꯥ 80 ꯄꯤꯕ ꯇꯤꯜꯍꯧ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯄꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯄꯥꯏꯈꯠꯆꯔꯒ ꯊꯥꯗꯖꯔꯦ ꯀꯔꯥꯏꯗꯅꯣ ꯍꯦꯛ ꯎꯕ ꯇꯦꯖꯄꯇꯥ ꯃꯅꯥ ꯈꯔꯁꯨ ꯊꯥꯗꯖꯔꯦ ꯐ꯭ꯔꯤꯗꯤ ꯅꯠꯇꯦ ꯃꯄꯨꯝ ꯑꯃꯗ ꯂꯨꯄꯥ 50 ꯄꯤꯕ ꯍꯔꯤꯕꯣꯞ ꯑꯃꯗꯒꯤ ꯈꯔ ꯁꯣꯏꯖꯜꯂꯒ ꯀꯪꯍꯟꯕ ꯊꯥꯗꯖꯔꯦ ꯈꯥꯕꯩ ꯂꯥꯛꯁꯜꯂꯛꯑꯦ ꯑꯣꯠꯄ ꯑꯣꯠꯂꯤꯉꯩꯁꯤꯗ ꯀꯦꯖꯤꯗ ꯂꯨꯄꯥ 250 ꯄꯤꯕ ꯆꯅꯝ ꯈꯔ ꯊꯥꯗꯖꯔꯦ ꯁꯥꯔꯤꯉꯩꯁꯤꯗ ꯀꯦꯖꯤꯗ ꯂꯨꯄꯥ 200 ꯄꯤꯕ ꯁꯤꯡ ꯈꯔ ꯊꯥꯗꯖꯔꯦ ꯁꯥꯔꯤꯉꯩꯁꯤꯗ ꯀꯦꯖꯤꯗ 100 ꯄꯤꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯄꯥꯏꯈꯠꯆꯔꯒ ꯊꯥꯗꯖꯔꯦ ꯑꯩꯒꯤ ꯂꯧꯖꯔꯨꯕ ꯉꯥ ꯈꯔ ꯑꯁꯤꯃ ꯍꯥꯞꯆꯟꯖꯔꯦ ꯃꯔꯨ ꯃꯔꯥꯡ ꯑꯃꯗꯤ ꯑꯇꯩ ꯍꯥꯞꯇ꯭ꯔꯦ ꯍꯤꯡ ꯂꯩꯔꯝꯃꯤꯅꯦ ꯑꯃꯗꯤ ꯈꯖꯤꯛꯇꯪ ꯃꯈꯥ ꯈꯪꯍꯟꯖꯔꯦ ꯊꯥꯎꯗ ꯉꯧꯁꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯥꯡ ꯁ꯭ꯋꯥꯏꯐꯥꯎꯗ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯄꯤꯕ 200 ꯄꯤꯕ 250 ꯄꯤꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯥꯡꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯀꯌా ꯑꯃ ꯆꯪꯕ ꯍꯧꯈ꯭ꯔꯕꯅꯤ ꯀꯦꯖꯤꯗ ꯂꯨꯄꯥ 100ꯃꯨꯛ ꯄꯤꯕ ꯎ ꯃꯣꯔꯣꯛꯇꯤ ꯌꯥꯝꯅ ꯁꯣꯏꯖꯗ꯭ꯔꯦ ꯇꯥꯡꯅ ꯄꯋꯥꯗ ꯂꯨꯄꯥ 110 ꯄꯤꯔꯤꯕꯅꯤꯅ ꯈꯖꯤꯛꯇꯪꯈꯛ ꯃꯅꯝ ꯑꯣꯏꯅ ꯅꯝꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯔꯒ ꯊꯝꯖꯔꯦ ꯅꯥꯀꯟ ꯑꯁꯣꯝꯗ ꯉꯧꯔꯤꯉꯩ ꯇꯥꯎꯔꯤꯉꯩ ꯊꯣꯡꯂꯤꯉꯩꯗ ꯏꯁꯤꯡ ꯈꯔ ꯂꯧꯖꯔꯦ ꯃꯆꯨ ꯈꯔ ꯀꯣꯠꯆꯔꯦ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯆꯃꯁ ꯑꯃꯒꯨꯝꯕ ꯃꯆꯨꯁꯤꯅ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯤ ꯍꯥꯏꯕꯗꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯊꯥꯗꯖꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯖꯤꯛꯇꯪ ꯀꯣꯠꯂꯒ ꯌꯥꯝꯗꯕꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯌꯥꯝꯈ꯭ꯔꯕꯅꯤꯅ ꯊꯥꯗꯖꯔꯦ ꯀꯦꯖꯤꯒꯤ ꯄꯦꯀꯦꯠꯇ ꯂꯨꯄꯥ 10 ꯄꯤꯕ ꯊꯨꯝ ꯈꯔ ꯆꯥꯏꯁꯜꯂꯦ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯌꯥꯛꯀꯗꯧ ꯃꯥꯜꯂꯛꯏ ꯌꯥꯅꯦꯅ ꯈꯜꯂꯤ ꯈꯖꯤꯛꯇꯪꯒ ꯌꯥꯅꯦꯅ ꯈꯜꯂꯤ ꯄꯦꯀꯦꯠꯇ ꯂꯨꯄꯥ 5 ꯄꯤꯕ ꯖꯤꯔꯥ ꯁꯨꯗ꯭ꯔꯤꯕ ꯖꯤꯔꯥ ꯈꯔ ꯊꯥꯗꯖꯔꯦ ꯄꯦꯀꯦꯠꯇ ꯂꯨꯄꯥ 5 ꯄꯤꯕ ꯃꯆꯜ ꯈꯔ ꯍꯥꯏꯕꯗꯤ ꯐꯗꯤꯒꯣꯝ ꯃꯔꯨꯅꯆꯤꯡꯕ ꯀꯨꯞꯅ ꯁꯨꯒꯥꯏꯖꯔꯕ ꯈꯔ ꯂꯧꯔꯒ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯃꯑꯣꯡꯗ ꯊꯥꯗꯖꯔꯦ ꯃꯅꯤꯡꯁꯤ ꯀꯥꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯑꯝꯇꯪ ꯑꯣꯟꯊꯣꯛꯆꯔꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯄꯨꯒꯤꯗꯤ ꯎꯞꯆꯔꯦ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯝ ꯈꯖꯤꯛꯇꯪ ꯂꯧꯖꯔꯒ ꯊꯝꯖꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯊꯤꯠꯈ꯭ꯔꯕ ꯃꯆꯨ ꯑꯃꯗꯤ ꯃꯣꯔꯣꯛ ꯄꯨꯟꯅ ꯍꯩꯖꯜꯂꯦ ꯈꯖꯤꯛꯇꯪ ꯎꯪꯗꯅ ꯍꯩꯖꯤꯟꯖꯔꯦ ꯏꯁꯤꯡ ꯈꯖꯤꯛꯇꯪꯒ ꯂꯧꯔꯒ ꯄꯛꯍꯧꯕ ꯆꯤꯠꯊꯕ ꯅꯥꯟꯊꯍꯧꯕꯁꯤꯡ ꯑꯁꯤꯃꯨꯛ ꯍꯩꯖꯤꯟꯖꯔꯦ ꯇꯟꯖꯥ ꯆꯥꯔꯦ ꯀꯦꯖꯤꯗ ꯂꯨꯄꯥ 95 ꯄꯤꯕ ꯑꯂꯨ ꯑꯁꯤꯃ ꯄꯥꯏꯈꯠꯆꯔꯒ ꯊꯥꯗꯍꯧꯔꯒꯦ ꯁꯤꯂꯥꯟꯇ꯭ꯔꯣ ꯑꯃꯗꯤ ꯀꯨꯂꯥꯟꯇ꯭ꯔꯣ ꯍꯥꯏꯕꯗꯤ ꯐꯗꯤꯒꯣꯝ ꯑꯃꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯂꯧꯖꯔꯒ ꯊꯥꯗꯖꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯔꯕꯅꯤ나 ꯃꯨꯟꯕ ꯉꯥꯏꯃꯤꯟꯅꯔꯁꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯦꯞꯇꯅ ꯊꯥꯕ ꯃꯩꯒꯤ ꯃꯇꯦꯡꯅ ꯀꯪꯁꯤꯜꯂꯛꯂꯕꯅꯤ ꯌꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯈꯔ ꯄꯤꯕ ꯎ ꯃꯣꯔꯣꯛ ꯑꯁꯤꯒ ꯃꯄꯨꯟꯗ ꯂꯨꯄꯥ 10 ꯄꯤꯕ ꯁꯤꯂꯥꯟꯇ꯭ꯔꯣ ꯑꯃꯗꯤ ꯀꯨꯂꯥꯟꯇ꯭ꯔꯣ ꯈꯔ ꯑꯁꯤꯒ ꯆꯥꯏꯁꯜꯂꯦ ꯐꯖꯅ ꯆꯥꯏꯁꯜꯂꯦ ꯈꯥꯕꯩꯅ ꯇꯞꯂꯞꯅ ꯑꯣꯠꯆꯔꯦ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯕꯩ ꯃꯑꯣꯡꯗ ꯌꯥꯔꯅꯦꯅ ꯈꯜꯂꯦ ꯉꯥ ꯃꯆꯥꯒꯤꯗꯤ ꯀꯪꯂꯞꯅ ꯆꯥꯕꯅ ꯈꯔ ꯍꯦꯛ ꯍꯥꯎꯋꯦ ꯂꯦꯟꯗꯤꯡ ꯁꯥꯏꯠꯀꯤꯗꯃꯛꯇ ꯈꯥꯕꯩꯅ ꯈꯔ ꯀꯣꯠꯆꯔꯦ ꯍꯦꯛꯇ ꯍꯥꯞꯊꯖꯔꯦ 50ꯒꯤ 2 ꯇꯧꯕ ꯊꯥꯡꯖꯤꯡ ꯈꯔ ꯁꯤꯡꯖꯨ ꯋꯤꯠ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯄꯤꯕ ꯁ꯭ꯀ꯭ꯋꯥꯁ ꯍꯥꯏꯕꯗꯤ ꯗꯁꯀꯨꯁ ꯑꯇꯣꯞꯄ ꯂꯝꯗ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯈꯪꯗꯦ ꯑꯩꯅꯗꯤ ꯗꯁꯀꯨꯁ ꯍꯥꯏꯔꯦ ꯀꯤꯂꯣꯗ 200 ꯄꯤꯕ ꯃꯨꯛ ꯈꯔ ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯃ ꯈꯔ ꯍꯦꯛꯇ ꯍꯩꯙꯖꯕ ꯋꯤꯠ ꯗ꯭ꯌꯨ ꯄꯔꯃꯤꯁꯟ ꯌꯥꯝ ꯇꯥꯊꯣꯛꯈ꯭ꯔꯦ ꯁꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯕ ꯑꯗꯨꯅꯤ ꯐꯔꯦ ꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯍꯩꯕꯨ ꯍꯩꯙꯈ꯭ꯔꯕ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗꯨꯅꯤ ꯍꯦꯛꯇ ꯈꯔ ꯇꯣꯠꯄ ꯍꯧꯖꯤꯟꯖꯔꯦ ꯏꯁꯥꯅ ꯊꯣꯡꯖꯕ ꯏꯟꯖꯥꯡꯁꯤꯅ ꯍꯥꯟꯅ ꯃꯍꯥꯎ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯆꯞ ꯍꯦꯛ ꯆꯥꯏ ꯃꯍꯥꯎꯁꯤꯗꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯋꯦ ꯊꯨꯝꯁꯨ ꯆꯞ ꯆꯥꯏ ꯑꯍꯥꯟꯕꯒꯤꯗꯨ ꯄꯨꯟꯅ ꯊꯥꯛꯑꯝꯃꯗꯤ ꯌꯥꯛꯄꯨ ꯌꯥꯛꯂꯝꯒꯅꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ
ꯃꯍꯥꯎꯗꯤ ꯐꯪꯉꯤ꯫